ngasi nungdaram phongkiba tongan tongan base phong singdigi maruiba pausing khongacharaga ma'am da share tawji ahan maktar ma'am tabada hek ngakpa phawba pawma ma'am share tawjigi Magi Nupi Phuraga Hatli haiba maral da Phakhiba Sanahal ba police custody da Thauri Yallaga Sire lei Magi Nupi Phuraga Hatli haiba maral da hokiba December thagi sajat kuntra da Bisnupur police na Phakhiba Sanahal ba sayang haigani thu apokpa leikidraba haisnam angau ngase yuk pung 5 kunga mangarum chatpa matamda Bisnupur police station gi police custody gi toilet ta Thauri Yallaga Sire le hairi Laikidraba Haisnam Sanahanba Bisnupur district ki manungchanba Thinungai ward number 8 ki Thinungai Makhalekai degini ma hokiba December thagi sachet kuntra gi numidang pung 9 rum tabada Magi Nupi phuduna Hatli haiba maralda police na phakibani asi bahaksang adu postmortem taraba matung imung manungi amadi laikai na yanaba purakpadegi laukhre haidi Laikidraba Sanahal masa mari lehauri thaudo asigi matangda masa yai mahaisnam Priyokantana phongdokpada police station yaubuga sire haina paulakpa asi khara nuaite numit adu aigi apokpa kantadi harau tayamna lehawi haiba pau phangzakhi aduga Thauri Yallaga Sire haibasi kharadi singnaba poi mari lainaba singna achumba langla langjin puthokpiyu ipagi achumba puthokpa miyamna mating pangbiyu hainus pausina makhatana phongdorakli Masuk mayam ki kari wakhalo laibige habitu snoy shoduna comment box to comment amam drop to biramo makasa tarak poina to pamaroi pa paukra namo desamgi taraga mapalak shuba mapokumon pangthokre mitai me ki oza sanipan ga humpuga mari pibina ba center da proposal thakre education minister private school gi oza dagi lenga ki school gi oza na yamna phabe hele school semga tabana mahiroi leitabadagi lenga ki school gi oza sing khangkha thang onmani Democratic Student Alliance of Manipur Desamgi Taragama Palak Shuba Mapokumon Thoramasi ZN Dance Academy de Pangthokre Thoramasi the chief guest on Yakib Education Minister Surakhabam Razina Haki Aikoina Lol Kudima Haijinba Tamsin Badakane Lol Singasi Tamduna Aikogi Wakal Lokshinda Yaukibada Mangzaba Karimata Late Aduna Sankriti Shu Ariba lolni masigidamok sankriti gi school kharada sankriti tamnaba school hangbada center na ayaba pirakle masidanatana Nepalak shuba schedule chankraba mitai maye kisu Manipur da oza piraknaba center da khangan khibaga loinana sankriti gi oza chonga ga yankhai ga mari aduga mitai maye ki oza sanipan ga humpu ga mari pibina pa center da proposal thakre magna haiki Nan makai mitai mek tambibani haina tamliba madi mitai meki ozani haina lairibasing mitai meki asengba oza matanate aduna center degi ayaba si hek phangbaga mitai meki ningthina khang hairaba oza sanipan ga humpuga mari asi hapsinnana ba honaragani December gi sachet mapanda senapati da phangkiba cabinet mifamda mitai mek asi Public Service Commission da mitai role da exam thaba yabagi assembly da ek onkhre cabinet mifam aduda Public Service Examination da ana mitai role Bengali hana yaujabdusu mathakta mitai role Bengali mitai mayekna thaba yabagi ayaba laukhre handaki February thada assembly session da mitai mayekna thaba yabagi ek adu amend tawraga exam asi mitai mayekta thaba yaragani loinana assembly da suksoi sudana pass tawgani haina pausina makhatana su phongdoragli Makaja tarak poina mayam ngasi goiba COVID-19 update mayam da share tawjaramge ngasi su miyoi kuntraga nipan positive oire amana lekhidre saliba pung kunga mari asida Manipur da miyoi kuntraga nipan COVID-19 positive oiba thengnakhre miyoi kuntraga homdoina laiset asidagi phaduna research tawkhre ngasi goina miyoi ama laiset asina lekhidre health department gi additional director su oriba department asigi wangangloi Dr. Khoiram Sasikumar mangangna thadorakpa serol amana hai ngasi nauna positive oikiba miyoi kuntraga nipan mak travel history leitaba miyoi ngaktani haidi nauna positive oiraglabasing asi tharaga state asida COVID-19 ga apunba confirm case lising kunga nipanga saniga marfuga mathoi sukre hauzik phawbada laiset asidagi phakhiba migi masing lising kunga taruka sanipan ga taraga nipan sukre hauzik active case da lising amaga supnagi amaga nipan da laidi laiset asina laikidaba migi masingna sahumga yankhai ga nipan laidi hauzik phawbada laiset asidagi phakibagi sangsad maudra mariga point marfuga mathoi oidi hainasu pawsina makhatana su phongdorakli loisilak poina topa pawama namu kona maral leiti haikraba jawbu hanjin maral sirakpa yaba ngamloi achum
कोर्टना मरा लेते हाइख्रबा चंदेल ऑटोनोमस डिस्ट्रिक्ट काउंसिल की हानगी चेयरमैन लुखौजै जौगी मथक्ता लमदम असिगी तोंगान तोंगान लुप खरना मराल क्या सीदुना वफम क्या थमलगलिबसि अचुमना याबा ngamloi haina lup asigi chirul amana hairi achumgi secretary information and publicity khaiminlen dongel na thadorak pachirol amana hai lup kharana lukhojai jaugi mathakta maral kya sibago loinana court appeal tonaba demand tarokliba amadi demand adu phangdaba taragadi khongjang kya changsilakani haina ki halakliba asi achumna hakchina lawi sarakna sahi ani makhai hena thijin humjin tawraklaba matungda court na maral leiti haina raita aduna thadoraklaba jaubu amuk re-investigation tahonanaba hotnarakpa asi maram sadapa wafamni investigation gi matung ina lukhojai jau mara leite haina thadokhibaga loinana investigation aduna mara leramba miyu edu phadok pikhrabani makha tana mara leitre haina kona lauthokhraba jaubu amuk hanna awaba pidanaba lenga no hotnagadabani haina achumna lenga ki puning singsilakli karigo mahiram laingak na tumina laisilabri achum na tumina yengduna lairoi lup asina lenga ki war on drug mapung phana sawali loinana maral leitaba miyoida maral sirakpa lup asina thengnagani haina sirul asina haidena su paw sina makhata na su phongdoragli aduga mem lo silakpoina atopa maruiba pawng khatanga mem na hapsaramge farm bill ge mayokta manipur da lairiba left party gi lomi lup singna nomugi sar wakat mifam satakre handakta India gi parliament ta pass tokhraba farm bill ahum gi mayokta manipur da lairiba left party gi lomi lup sing amadi tongan tongan ba lup sing ngasi bt road ta leiba irawat bawon mamang na nomugi sara henduna wakat mifam satakre khongjang sangsin ki ba lup sing adudi MLA MLM AIAKS SKS Nefis amadi MSIL ni khongjang aduga mari lenana manipur lomi lup MLL gi secretary S ibobina hai handakta pass tokiba lomi singi bill ahum adu lomi singi mayokta leiba law amani law asi manipur da leiriba lomi amatana yabangam loi masi handoktriba phawba leibak pumbada changsiliba khongjang da sarugyagani loinana state asida su makhal makha kya gi khongjang changsin gani hai ki magnam khata na hai laibak asida leiriba lomi singini hai dun union government na hokiba jun thada gi pass tokiba sana ba hokraba farm law asi lomi singdadi thoidokna kanaba phanglaroidaba law amakhakni masidi laibak asida leiriba sinjaw phaiba singi kananaba law amane masi handokadabani hai dun laibak pumbada changsiliba khongjang da manipur gi lomi singsu sogot poina ngasi gi khongjang asi changsin khibani hai rena su paw sina su makhata na phongdorakli aduga myam hojik ki oinadi ngasi gi oinadi matang asai lusinjarage aduga haye yung atamu myam ayuk phongba chi phong singdigi maruiba paw sing lokhocharakan myam da share tawjarake aduga ngasi phongge ba chi phong singdigi maruiba headlines kharamu myam da share tawjage tendong gi dama khalaga festival pangthokpa nate manipur masak takpani tourism director tourism yokhatpana manipur gi sitmilon phagat hanma ngamgani atopa manamu modi amadi beren gi lengak leiringai sida manipur mahausagi sanalaiba oi halaudrabadi amuk ngamni thajadre sanajawba mayam gini ngasi gona lusinjarage and thank you